ngasi phongkhibase phongsingi tuan tuan I pausung khongwasaraga manipur top channel gi maikeri myamna thamjige duga ahan boina myamda special content moina ngasi gi hoyenan pau editorial kalam myamna pathoksage aduga thamjaga duri editorial kalam sigi mamingsna myam content sigi mamingsna manipur bu kari oina ubano phajana hainingde matungna tawgono haibesini myam September kungamar English singani kungani thoide freedom fighter hypo jadonangi pokna phamoiriba kambirol gi lambi amagi mapanda Marfugutari Super Battalion Central Reserve Police Force CRPF ki personnel amana bomb ama plan tawna bo honarami hairiba thawdoksibu asum boiramgadra bomb adu CRPF na kuntraga mapan subo Assam Rifles ka laktunaraga plan tawna bo honaramani habu wapam su CRPF ki personnel adubo hak thengna fakhiba mafam dugi kunja singna phungdo I haina singmi loop singna phungdorakli karigumba thawdoktuna asumba asingba thawdok oirabadi Manipur gi law and order maintenance amasum counter insurgency operation CI ops ta mating pangna balaki be security force sina Manipur bu kari oina ubno habigi wahang hanglak luidebigi maram leibra Manipur di kumja English singani ga taraga taret amasum English singani ga kungani thoida pathangsina linglakhiba BJP na lusingba langakna law and order gi phibam singthana ba yana fagat hali Law Niyadab underground organization singi thabak thoram sing hantahali mauksa gi miyam gi ing sikpa hanjilakle haiduna laklibani talaksida Manipur gi miyam gi punsi amasum lanthum ngak sienbad state force pu mating pangna ba laklibi security personnel singna public place ta bomb phumna ba honaraklagadi mapana gi lakliba force sing asina pamliba sikari oiramgadagi lal hauba mayamna operate tawbi state nina haujik phawba makoi gi activity sing leptana sathari Misa miyam amasum security force singda akaiba yetba pinana thawung sing sathari aduga mapana gi lakliba makhoina madubu thijinna bo honari thidoktuna miyam gi punsi kalli habu utuna credit launana ba amasum makok thombu officer singna sanbina ba thagat wo haigina reward phawba phangnana bo honarakpa mayoram gadra masima oiram basiyai natraga lalhaubu singbu miyam amadi lengana amukka hena lana ohanana ba thawsil oiram basiyai Oining boy sunu adubu bom adu plan tawbada hak thengna duna phagat hawgi phabgi wani thengna hawdadana ningthijana plan toramba thoklaba aduga plan tawsilamni ba makoina su mathau masa khangba saduna thengnare laukthokle amasum mi sokondana pokai hankre haba nangdringaida pokhairaktuna manak nakluba misamyam sokpa siba yoram lagana kamdawba Maswaidadi Hanadagi Sulareklaba Housing Soduma Masi Langdon Ladiba Wapam Amahekta Songtore Madudi Mapanig Lako Security Force na Manipur Bungak Sienbigi Marum the State Sigi Miam Tawaina Zeno Saki Hingsa Yatambigi Wakalon Sienduna Manipur Gimiam that Miot Minay Sataraga Loishinana Honorabra Habashini Wapamsi Mapanig Lako Security Force na Mamang Takta Satakrava Tawong Singdugi Matung in Habani Aduguma thawdok singdusu yamna tangna ani maridang thokibanate opera ma thokibanina hauju phawbda Manipur gi misa miyamna maikhoiba nungsiba ngamdribani matam amada siphai miyam tongba gari sing lamjau sarakta sathibada pikliba angang singna haunaruba tawduna makhoida onsinduna khut hairambada hauji ukhidrabani masima makhoina leibak sigi khulai paib lanmi sing oiduna yeknabaga lamba phawba padringai masagi mayumda maithiraba lanmi sing oirabani haibisi khangjagadabani Handaki thawdok tarai logo samloi home gi thabak puri chief minister nabudi September kungatar English singani kungani thore airport Arunachal Pradesh ki teju phawgi flight service hawdokhibada ADGP amana lusingduna thijilli haina phungdokre adubu suru da lusinkino mapani gi lakpa security personnel singna nongmai bom phare midina thokre haibidigi henduraktuna illegal drugs sing phare haikiba miyamna khangnadaba thawdok sing phawbu laikhrabani Makhoida leramba miyamgi thajaba utki mapai oina onkiba thengthang yam silaklabani kambirol gi thawdoktuna asumbu oiramlagari mafamdugi khunja singda natana Manipur gi miyamna lamsi sidau sa haiduna chai thangloidabagi maram leibra atopa pawmana Makok khumdaba video Sandorakhiba matung Iran Nupi Kaptuna Hatkhre report Makok khumdabi Naha oiribi Iran Nupi amana maki samadu tungna puladuna protest amagi mayaida thawna phana sanglakhiba video paksana Sandorakhiba matung Nagis Nazafi ko Nupi edu leba sida Kaptuna Hatkhre hena report kyana phungdokre report singadu gi matungina makpu mabuk mangak mathaba amasu makhuta kapki
ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯏꯔꯥꯟ ꯆꯌꯣꯜ ꯑꯃ ꯍꯦꯟꯅ ꯆꯠꯊꯔꯛꯂꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤꯁꯤꯡꯅ ꯁꯣꯏꯗꯅꯃꯛ ꯄꯥꯀꯣꯠ ꯀꯨꯞꯀꯗꯕ ꯍꯤꯖꯥꯕ ꯃꯑꯣꯡ ꯆꯨꯝꯅ ꯁꯤꯖꯤꯟꯅꯗꯕꯒꯤꯗꯃꯛ ꯐꯥꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 22ꯔꯣꯝ ꯁꯨꯔꯕꯤ ꯃꯥꯁꯥ ꯑꯃꯤꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯁꯤꯈꯤꯕ ꯃꯇꯨꯡꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯍꯧꯔꯛꯈꯤꯕꯅꯤ ꯃꯥꯁꯥ ꯑꯃꯤꯅꯤ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁꯇ ꯌꯥꯎꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯤ ꯃꯁꯤꯒꯤ ꯆꯍꯤ 20 ꯁꯨꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨ 6ꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯁꯤꯌꯥ ꯑꯂꯤꯅꯦꯖꯥ ꯀꯧꯕꯤ ꯑꯃꯅ ꯇ꯭ꯋꯤꯇꯔꯗ ꯁꯦꯞꯇꯦꯝꯕꯔ 25ꯗ ꯍꯥꯏꯈꯤ ꯃꯥꯁꯥ ꯑꯃꯤꯅꯤ ꯁꯤꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯂꯟꯗꯟꯗꯁꯨ ꯆꯌꯣꯜ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ ꯀꯌꯥ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯑꯃꯤꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯁꯤꯈꯤꯕꯅꯤ ꯏꯔꯥꯟꯗ ꯏꯪ 1959ꯒꯤ ꯏꯁꯂꯥꯃꯤꯛ ꯔꯤꯚꯣꯂꯨꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯅ ꯅꯨꯄꯤꯁꯤꯡ ꯍꯤꯖꯥꯕ ꯁꯣꯏꯗꯅꯃꯛ ꯁꯦꯠꯄꯒꯤ ꯃꯊꯧ ꯇꯥꯍꯜꯂꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯑꯗꯨ ꯑꯌꯥꯝꯕꯅ ꯌꯥꯅꯗꯦ ꯃꯗꯨꯒꯤ ꯔꯨꯜ ꯑꯗꯨ ꯏꯪ 1962ꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯥꯛꯁꯟꯕ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯁꯤꯡ ꯍꯧꯍꯟꯈꯤ ꯑꯃꯁꯨꯡ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯗꯨꯒꯤ ꯏꯍꯧ ꯑꯗꯨ ꯃꯇꯦꯛ ꯃꯈꯥ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯑꯦꯝꯕꯨꯁ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃ ꯁꯤꯈ꯭ꯔꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯌꯨꯑꯦꯁꯀꯤ ꯄꯦꯟꯁꯤꯜꯚꯦꯅꯤꯌꯥ ꯁ꯭ꯇꯦꯠꯀꯤ ꯐꯤꯂꯥꯗꯦꯜꯐꯤꯌꯥꯗ ꯂꯩꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯃꯄꯥꯟ ꯒꯟꯃꯦꯟꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯁꯤꯡꯗ ꯑꯦꯝꯕꯨꯁ ꯆꯠꯊꯈꯤꯕꯗ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯔꯣꯛꯁꯥ ꯕꯣꯔꯣ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗ ꯂꯣꯀꯦꯜ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯃꯗꯨ ꯆꯔꯥꯡꯅꯕ ꯌꯥꯎꯈꯤꯕ ꯐꯨꯠꯕꯣꯜ ꯃꯦꯠꯆ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨꯅ ꯐꯤꯜꯗꯒꯤ ꯃꯈꯣꯡꯅ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯗ ꯑꯦꯝꯕꯨꯁ ꯇꯧꯈꯤꯕꯅꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯒꯤ ꯐꯪꯈꯤꯕ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯐꯤꯁꯔꯁꯤꯡꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯕ ꯆꯍꯤ 13ꯒꯤ ꯃꯍꯩꯔꯣꯏ 2 ꯑꯃꯗꯤ ꯆꯍꯤ 18ꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯚꯤꯛꯇꯤꯝ ꯑꯃ ꯊꯦꯡꯅꯈꯤ ꯚꯤꯛꯇꯤꯝꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯈꯤ ꯆꯍꯤ 13ꯒꯤ ꯂꯦꯡꯒꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯃꯇꯨꯡ ꯇꯥꯕꯗ ꯃꯈꯥ ꯇꯥꯅ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯐꯝ ꯃꯤꯄꯨꯟ ꯊꯣꯛꯄꯒꯤ ꯄꯥꯎꯗꯤ ꯐꯪꯈꯤꯗꯦ ꯑꯗꯨꯕꯨ ꯒꯟ ꯚꯥꯏꯑꯣꯂꯦꯟꯁ ꯑꯥꯔꯀꯥꯏꯚꯁꯀꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯟ ꯚꯥꯏꯑꯣꯂꯦꯟꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯉꯥꯡ ꯑꯃꯁꯨꯡ ꯇꯤꯅꯦꯖꯔ 1,100 ꯍꯦꯟꯕ ꯌꯥꯎꯅ ꯃꯤꯑꯣꯏ 39,000 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯏꯔꯥꯟꯗ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯈ꯭ꯔꯦ ꯏꯔꯥꯟꯗ ꯍꯤꯖꯥꯕ ꯅꯤꯡꯊꯤꯅ ꯎꯞꯇꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯣꯗꯦꯂꯤꯇꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯅꯨꯄꯤ ꯑꯃ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕ ꯅꯨꯄꯤꯁꯤꯡꯕꯨ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯏꯖꯠ ꯃꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 59 ꯁꯨꯔꯕꯤ ꯃꯥꯔꯤꯌꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯀꯤ ꯕꯨꯠꯅ ꯅꯦꯠꯂꯒ ꯄꯨꯛꯇ ꯀꯥꯎꯈꯤ ꯑꯗꯨꯒ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯕꯦꯟꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 13ꯗ ꯃꯥꯁꯥ ꯑꯃꯤꯅꯤ ꯀꯧꯕꯤ ꯃꯁꯥꯒꯤ ꯆꯍꯤ 22 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯤꯖꯥꯕ ꯅꯤꯡꯊꯤꯖꯅ ꯎꯞꯇꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯃꯣꯗꯦꯂꯤꯇꯤ ꯄꯨꯂꯤꯁꯅ ꯐꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯤꯈꯤꯕꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯄꯨꯂꯤꯁꯅꯗꯤ ꯃꯥꯁꯥ ꯑꯃꯤꯅꯤ ꯍꯥꯏꯔꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 22 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯣꯜꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯀꯣꯛꯇ ꯂꯤꯆꯩꯒꯨꯝꯕ ꯑꯃꯅ ꯀꯟꯕ ꯑꯃꯗꯤ ꯒꯥꯔꯤꯅ ꯃꯀꯣꯛꯇ ꯊꯦꯡꯖꯤꯟꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯃꯥꯁꯥ ꯑꯃꯤꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯆꯪꯁꯤꯜꯂꯛꯈꯤ ꯍꯤꯖꯥꯕꯀꯤ ꯂꯣ ꯑꯁꯤ ꯊꯝꯗꯕꯅ ꯗꯕꯤ ꯇꯧꯔꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯂꯥꯛꯈꯤꯕꯅꯤ ꯏꯔꯥꯟꯒꯤ ꯂꯤꯗꯔ ꯑꯃꯗꯤ ꯀ꯭ꯂꯔꯤꯀꯦꯜꯁ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤ ꯏꯔꯥꯅꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯐꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯦꯞꯇꯅ ꯊꯥꯗꯣꯔꯛꯂꯤ ꯃꯥꯔꯤꯌꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯈꯤꯕꯗ ꯚꯤꯗꯤꯑꯣꯗꯨꯗ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯣꯠ ꯅꯩꯕꯒꯤ ꯊꯧꯑꯣꯡꯁꯨ ꯆꯠꯊꯩ ꯏꯟꯇꯔꯅꯦꯠꯀꯤ ꯑꯊꯤꯡꯕ ꯊꯝꯖꯤꯟꯈꯤꯕ ꯇꯥꯔꯕꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯐꯪꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯊꯥꯒꯠꯅꯔꯛꯂꯤ ꯏꯔꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯂꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯇꯧꯅꯕ ꯑꯣꯔꯗꯔ ꯇꯧꯕ ꯇꯥꯏ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯌꯥꯝꯅ ꯇꯝꯊꯤ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯁꯇꯔ ꯅꯨꯄꯤꯁꯤꯡꯗ ꯏꯖꯔꯦꯜꯒꯤ ꯁ꯭ꯄꯥꯏ ꯑꯃꯗꯤ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕꯅꯆꯤꯡꯕ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩ ꯊꯥꯡꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯩ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯍꯟꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯏꯖꯠ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡ ꯄꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯐꯥꯎꯕ ꯆꯠꯊꯩ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡ 90 ꯁꯨꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯒꯃꯤꯟꯅꯁꯤ